Ma'am, good morning. Ngasi Nomaijing Numitki reading haipetang yengminarasiko. Haidi sida aina card se hana lawthuo thamme khaido thamme ko card number 1, card number 2 and card number 3 ko. Card number 1 khan bangai gi keno toro haidi khan biro ngatang ko haidi sida 1 consider 2 consider natra 3 consider ko. Ahamba khan bangai gi lokot pirakyo. Ahamba kambai se haidi 4 of cups and like ko 4 of cups se hauji se keno mada haidi wakhan se khanjalaga le ko haidi wakhan se kaino khanjali se haidi nuaitaba ama kai amada haidi adumaina oina ungaga lebagi type tam tawbodo aduduna sida ko haidi nangna ngasai aduda ungingai da nangonda afaba lakpo mayam amta uhoroi ko haidi samna haibada relationship hairse ko relationship da ahambada haidi nangna mi amaka ki matang da sum khallaga leire ko haidi mi mai matang sum khalla leire haidi mi duna di haidi nangonda haidi loi kraba haitare ko haidi relationship kem leina da tarjo haidi nangna mi dugi matang sum khalla nangonda haidi mi amma lakpo mata mi nangonda afaba lakpo matam damta uroiba adu sumaina chamana na haidi thaba inkhang da su ko haidi thaba inkhang da nangi business ta kai da loss legi ba khot ki ba lei raga su adu sidanga sai ai gi loss oi ba do ina mai nong khal lei raga di haidi nangi mamang da amu hena thaba inkhang afaba lakpo matam da adum ba mayam dam ta uba phangoi do na kwai sida guidance se kai haige matam da haidi खल्लीब वखन मैमदुदगी थोलो चलहनग्रो लोइना हाइदि लेट गो तो हनगिबा हाइतारे को हाइदि लेट गो नंगोंदा सर्व तौद पोतुदी हाइदि नंगोंदा थमनो चलहनग्रो लोइना मको अदुगा हाइदि अफब रोमदा हाइतारे को नंग नमांगदा लाक्तोरिबा अपॉर्चुनिटीज मैम से अदुदोइना फोकस तौनबा तौसे को अदुगा नंबर 2 खन बंगई को 7 ऑफ कप्स को 7 ऑफ कप्स से हौजिक से नंगोंदा थब इंखांग से lakpa yai ko thaba inkhang haidi thaba inkhang oiro mi oiro ko hadi nangi mamangda ama katang la oi la ga di haidi multiple khatang la kani ko khara ani hung gumba mari manga gumba dumain la kani ko thaba inkhang gumba jo haidi sida thabak se natraga mi se ko afaba su yawe phataba su yawe aduna haidi howdringai da natraga khangnadringai da natraga tinadringai da haidi sigi matang da phajana thidokbiba mayam darkar oi ko haidi katang khandaraga hai tare ko khandaraga aduga thidoga aduga nang katang haidi decision se ko haidi keno dagi lawgono ba haidi heart tagi lawgono hai tare ko haidi thamoi dagi khalaga lawgono ha petang kok tagi su haidi khandaraga decision se lawbiba hai tare ko sida leire ani suba card kisina ko ahum suba yengina se ko ahum suba card se the impress card hain lai ko the impress se yamna minungsi chenba mi oigani ko yam minungsi chenba mi haidi nupa oiro natraga nupi oiro ko aduga sida haidi pregnancy so ketang indicates the way ko sigi card sida haidi married ngai gi haidi se married ka oiba mi ngai gi khan bangai ge de ko aduga sida haidi nangdi mi ki makha da thabak tawgadaba nate ko haidi nang nasana haidi yumda nangi oiba thabak tawjawo aduga keno su oye ko haidi nangonda responsibility se dum leye ko yumgi ko haidi nang adum nang yawdraga di yadaba gi type tam tawbo thabak tawbo matam da haidi imungi thabak ama tawbo matam da haidi ma se yawdraga di nang adum chenna bo oiba dodum adu haidi ke su gaide ko adu phai ko haidi nang haidi imung duna haidi imungi aigi parents odan imung nung de haidi nang do haidi mangonda hairaga di wase thokani haibagi type ta adumaina hai tare ko adu sidal aduga amana kai haige matam da haidi na hangai nang na hangai hotna gi ba thabak ki ka leraga di haidi mai phango haiba matam yore ko adu sidal leire akhoi card ki reading sena aduga ai number ama mamang di high graba number ne ko adu amuka soi hai ki ko haidi ka khangau da badum hairak pa hangak pa ya haidi wish fulfillment hai tare ko adugi number hai tare adu 1176 ko 1176 se hoina ko haidi kainoma aina aningba ma leragadi si gi number se sina ba ko 1176 ko si se haidi akhoi oi thangbagi site ta ko haidi ibasu phnam yawbiramani ko hana mamangi video yengbangai de ko 1176 je chanting su tawbiyo ko haidi chanting haragadi single number se 1176 minus ta ba haidi 1176 1176 1176 nai ta ko ado sigi number ke ka angel number ka ina hai se kem ta nate ko haidi si question ga dam nate ko ina sum hai petang hai yection bane haidi iba matam da dum haidi sumaina dum 1176 haina iraga loire badum ko aina iba matam da aduga haidi blue pen gumba irasu ka shukai de ko haidi aduga haidi numbering iba natraga angel number keno gumba tawbase ko manifestation taw matam da haidi black sungji se nangano ko black tawba ya de ko aduga atopa number atopa colors loina ma gyai ko aduga particular loina aina khara haidi 49 times iyo adagi pasagi iyo haraga dai kan green gumba red gumba harak pa dai kan aduda admaina tawbiba yai ko ado si se 1176 se ko haidi akoi
number khudingi energy amamam loina leibane ko samna haibada aigi energy hadi nangi energy ko adumaina hadi number dasu energy leye aduduna hadi number singse work tawbane ba loina mag 1176 se akoina adum hadi si se akoina aina ningi ba potugi matung aina kaino maningjare ko adudo khallaga adum adudo fulfill tawjage haina khallaga aina tawbe ko hadi migi energy haira kem nate ko hadi energy haira ga sai akoi pang kaino je akoi pangan se nate ko hadi energy haira ko matam da samna haibada example loina hai ko number a maga b amako hadi a sina mi amane b sina mi amane ko a sina wangang se taninge banang aduga b sina ngang ba sung ta taning da bo oibodo kai gino ham tam da magi energy se hadi nangon da chuna da ba nangon da chana da bo oibodo asi mi sina ngang ja sai se kai no na khalak pagi ama leitra ko a sina hai ba mangang se chummina hadi phaine ma ngang se ta ba yai na hana khan ba wakhan hai tare ko adu a sina hadi positive energy chen ba mi oido ne ba aduga b sina negative energy hadi negative energy hai ga aina kino ma tawge hai matam do kanthat pa khotat pa leina ko oi da ba kholoi da ka ha adum ba mi do hai tare ko adum ba mi se negative energy mangwon da negative energy takhatana yawo mi ne aduna adum ba mi du ga haidi yam ka hena napna ba gi mohta haidi lapthok pi ba hai tare ko natraga haidi adugi mi du da wangang bi da ba gum ba adumai na hai tare ko adu energy se si se ni ko khoina hai se ko haidi energy hai ra nga sai khoi gi pangan chokthaba khothaba adum ba kepta na te ko haidi sigi magi ora hai tare ko mi du ge haidi ora aphaba haidi mado maga wari shara nungai ba haidi mado yu akhoi yum da changa aga nungai ba dumai taraga adumba mi dona haidi nangi da makta positive energy chain ba mi ne aduga nangon da kanthat pa natraga nangi da makta haidi phata ba dung ngang ba mi do adudun negative energy hai tare ko ado 1176 amuk haidi somna to bi be ko aina keno haidi any kind of wish ko sida de haidi any kind of haidi pekhagi oiro pesagi oiro natraga job ki oiro sigi number se use tawraga koina manifest tawbiba yai ko do ngasi gi video se sida leire thank you